ꯈꯨꯠꯃꯛꯅ ꯋꯥꯅ ꯂꯩꯈꯣꯡ ꯆꯣꯝꯖꯕ ꯂꯩꯔꯥꯡ ꯃꯅꯤꯡ ꯇꯝꯅ ꯂꯩꯀꯥ ꯄꯟꯅ ꯁꯥꯠꯂꯔꯤ꯫ ꯋꯥꯅ ꯂꯩꯈꯣꯡ ꯆꯣꯝꯖꯔꯤꯕ ꯃꯥꯅꯗꯤ ꯂꯩꯔꯥꯡ ꯃꯍꯥꯛꯀꯤ ꯂꯩꯅꯥꯗꯨꯕꯨ ꯀꯦꯟꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯁꯦꯟꯅꯖꯔꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯁꯦꯟꯅꯍꯧꯗ꯭ꯔꯕ ꯃꯤꯀꯨꯞ ꯑꯃꯗ ꯀꯜꯂꯕ ꯅꯣꯡꯂꯩ ꯃꯥꯅ ꯃꯥꯏꯀꯩ ꯈꯪꯗꯅ ꯏꯊꯥꯅꯨꯡꯗꯒꯤ ꯁꯦꯠꯇꯨꯅ ꯍꯨꯝꯗꯨꯅ ꯀꯅꯥꯁꯨ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅꯗꯤ ꯂꯩꯔꯥꯡ ꯃꯥꯇꯕꯨ ꯍꯜꯂꯛꯈꯤꯅꯤ ꯈꯟꯗꯨꯅ ꯉꯥꯏꯔꯤꯌꯦ ꯉꯁꯤꯁꯨ꯫ ꯊꯛꯃꯤꯟꯅꯈꯤ ꯅꯪ ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯍꯨ ꯐꯪꯍꯧꯏ ꯅꯥꯏꯇꯣꯝ ꯏꯊꯟꯇ ꯍꯨꯗꯨꯒꯤ ꯆꯩꯅ꯫ ꯃꯁꯤꯔꯥ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤ ꯃꯍꯩ?